ngasi numida wairam phongkiba tongan manipuri sifungsing amasung thokiba thawdo wathoksingdagi maroibi I pausing miyamna thamjagi ahanbada kanglaipa maira news dagi lawsaraga Churchampur gi mitei singna khundariba torbung bangla da leidiba mitei gi yum singna kuki singna sangduna posai huranbagi thabak lepa leitana sathabada CRPF singna kari suhaidre Churchampur district ki mitei singna khundaramba mi leinadraba yum sing ngak senbagi thabak sathariba CRPF ki personal sing mamingtagi oina mafam ngak senbagi thabak sathabagum tawre kuki singna mai thadokraba amadi thuwaikraba mi leinadraba mitei singi yum singda kuki masa singna sangningba matamda maning tamna sangmaga loinana yum sing aduda leiramba apamba posai sing huranduna pubagi thabak sathabada CRPF ki kangbuna free thaduna thamba sapmana rehari hiramasi matangda pausi esin hausi oiriba torbung bangla gi phibam yengsiluba matamda mi leinadraba yum singda koki masa singna sangsinduna posai hondok honjin tawba yumgi saruk singdagi jinga yauna posai sing phakpa ingkholda hauba manama sing hekpa madi yongsak pambi phauba kaduna hekpagi phibam mayek sing noraki yamna ngaklibadi mafam adubu ngak seliba samaga maudraga humdai suba CRPF ki kangbuna torbung bangla gi akoiba mafam singda koki singna sangduna posai huranba matamda athingba amata pidana leiramba hak thengna uba phanglaki yengsin kongset adura torbung bangla gi akoiba nageta khundariba haloi kopi sahenjang kaparang amasum bongmolom dagi lakpa kuki singna posai huran bagi thabadu itatatana sathabana hadi me ohum dagi haurakhiba kangluk irang manungda torbung bangla da kuki singna mai thakraba tata trak ama kuki singna masjid phaktuna pubada gari edu gi ayamba saruk loisinkhre oirakliba phibam asida mari leinaba singna athuba matamgi manungda miyeng sangdrabadi torbung bangla gi hauzik mi leinadraba mitei singi yum sing matam khragi manungdadi amata leitaba yadabagi phibam adu soidana oirakani hadi Atopa paomana Ziribam district ki Lengang Pokpi ki police outpost ki berekta police personnel amana miyoyama nongmena kaptuna hatkre mihat pani hariba police personnel gi yari pokta leiba mayum miyam horaktuna thugaikre Ziribam district ki Lengang Pokpi da Laidiba police outpost asigi CDO unit ki berekta ngarang numidang pung 9 ga minute 15 taba matamda outpost aduda yarektuna leiba miyoyama police personnel AK47 nongmena kaptuna hatkre Thaudosugi matangda Lengang Pokpi police outpost ki commander na Ziribam police station na pirakpa report ki matung inadi nongmaina kapadagi laikhidraba miyedugi maming oinam gandhi sai kuntraganitu apokpa mohon kawi Thaubal district ki Sarangpat Benging mamang likai degini makpu nongmaina kaptuno hatpani hairiba police personnel asi Tamenglong district ki Khongja role da leiba manga suba Manipur rifles tagi haujingna Thaubal CDO unit ta posting tabani loinana Lengang Pokpi outpost hauzi attach tawduna leibani mahaki mamingna loitam arunta singa sai kuntragani pankawi mahaki rifleman number na 05106802 ne haidi thaudo sugi matangda Lengang Pokpi outpost ki post commander na pirakpagi matungina pirakpa Jiribam police station na report matungina di ngarang numidang pung 9:15 taba matamda Lengang Pokpi police outpost ki CDO unit ki berekta numai makola mata badagi mapamadu sangsindunu yengba matamda miyoyama laimai da tadunu leiramba thenaki aduga police personnel loitam aruntana makhutta AK47 ama paidunu leiramba thenaki loinana laimai de I marakta tadunu leiriba miyoyedu masak taknabagi damakta oinam Sanatomba singa sai ni phuga ni thu apoppa lekhidraba o ibuhol singa laifam sarangpat mamang lekai da leiba miyoesi kauksinduna yenghanba matamda shiriba miyoedu oinam gandhi ni haba khangmangki gandhi bu nongmaina kaptuna hatpani hairiba arunta police na fagale loinana maki mathakta Jiribam district police na AR number 4712-2024 GB MPS US 302 ICPN 27 clause 1 arm act lokhali hauzu makhatana thizin humjin bagi thabak chathari hairi amoramda ngarang numidang Jiribam district ki Lengang Pokpi da leiba commando unit ki berek manungda miyoyama nongmaina kaptuna hatkiba commando personnel loitam arunta gi mayum khoisaunaraba miyamna thuwaikre police ki kangbuna matam sana sanglaktuna miyam gi irang adu lakshin khibadagi ka henba pamdaba thaudok thokidre adomina miyat adugi matangda leibak miyam gi weba mifam pangthoknaba thaurang tokre thaudo asigi matangda pausi asina phangba paugi matung ina di ngarang numidang pung 9:15 taba matamda
Jiribam District ki Laingak Pokpi Police Outpost da leiba Commando Unit manungda Commando ki personnel Loitam Aruntana Sarangpat Banking Mamang Likai digi Oinam Gandina say Kuntragani Thue Apokpa Mohonbu Nomena Kap to no Hatki Havigi Pau Tarakpadigi Lake Hidraba Oinam Gandigi Imung Manung Amadi Laikai Gimiuation the Yeri Pok Bamun Laikai the Labor Commando personnel Loitam Aruntagi Mayum the Nasi Ayupung Taratapumatamda Tomzilaktuna Yum Kai Tugai Tabadu Satakiven Hadi Paoshina Lake Hidraba Oinam Gandhi Jeribam Digi Pose Putupusin Tauraga Karbarta Bumuini Mangarang Jeribam Digi Impala Tolaknaba Honavada Numita Shilakpadigi Scott Nanghodabadigi Langang Pokpi Outpost the driver Oina Leba Mari Mata Sutokpa Sarangpat Mamang Lekai digi Police personnel Oina Sanatoma say Nifugani to Apopa Lake Hidraba Ivo Halgi Manata Sangduna Nashi Nongan Baga Impal Tolaknaba Outpost Aduna Leki Hadi Maduda Makoy Ngarang Numidang Mari Yet Narakpadigi CDO ki personnel Loitam Aruntana Maki service AK-47 Kapadagi Oina Gandhi Lake Hidaban Hadi Makasa Tarakpo Oina to Papa Manamo Police ki Kangbuna Ain Kaina Purapa Yungang Likli Kayamarum Fokatre Ngasi Ayupung Mapalom Tabo Matam the Impal East District Commando ki Kangbuna Singarel Tespur ki Masingyam Lava Indian Made Foreign Liquor Kayamarum Fakale Tagdorsu ki Matang Police ki Pangma Pau ki Matung Inadi Impal East District Police ki SP Dr. S. Ibomsa ki Pauktak Makade Additional SP Operation Case Heroes Chingagi Miyang Makada OCCDO Impal East Inspector Case Henry Singhana Lusingba Police Team Amana Satakiba Drive the Miyuemana Indian Made Foreign Liquor Singakona Fagat Pamki Pagalaba Miyuedugi Maming Moirang Tem Sura Singa Saikun Apopoleki Drab M Ibomsa Singakawi Langzing Asawbadigi Mawandagi 500 ml gi Kingfisher Ken Satrekakun 180 ml Olmok Bottle Satrekakun 375 ml gi Olmok Bottle Sahungo Humfu 500 ml gi Olmok Bottle Maudraga Taru 750 ml gi Olmok Bottle Samagakun 750 ml gi Branded Sprite Bottle Humdraga Nitwe 180 ml gi Branded Sprite Bottle Maudraga Taru 180 ml gi Stirring Bottle Saniganifu 180 ml gi Madwell's Bottle Nifugani Madi 375 ml gi Magdwell bottle samaga koni fagalaba yuwang singa duga loinana miyedu excise department Impal East ta kusina khre haidi amaromdana combined force na lotuna thamlamba khulai kya fugat pangam khre ngase pung tare rom taba matamda Bisnupur district ki Khuga river ga lonana leiba kholbunga masung fagauksaw ikhai mamang lekai da khulai khra losinduna thamle haibegi paw ma phangmadegi Manipur Police ki IGP Zone 2 gi Lusing Makhada DIG Range 3 Amadi 3 Bisnupur District Police ki Team Amadi Taragaturk Suba Kumon Regiment ki Combined Force na hariba mafam singa si koi sinduna thamlaga coming operation sa thaba matamna lotuna thamlamba khulai khra phangma ngamle haidi phangma ngamlaba khulai singa dudi magazine ga loinana carbine ama magazine ga loinana country made 9 mm pistol ama 9 mm gi 3 HE hand grenade mari improvised motor tube ama 51 mm HE motor shell ani smoke shell ama improvised motor shell taraganithui bel galoinana to bor round mapan gunpowder gram sani recover tabungamki sadakibu operation adunga si ayupung mapan lusinki loinana fogauksau ikhai da police station case mulokot pagaloinana makhatana thijin humjin begi thaba sathaba haure haideni su pawsta su makhatana su palakli Amaromdana White House Siru Village ki Maikadigi Amukogi Damak the Seng Bek Manga Sel Oina Lupalising Taraga Manga Tengbang Rakre Kangpokpi District ki Manung Sana Ladiba White House Siru Village ki Chairman Oidiba SR Thoiri Song Amadi Member SD Senpuani na All Manipur United Clubs Organized Amukogi Office Laktuna House Manipur gi Oidiba Piba Masida White House Siru gi Miyamna Lauriba Thaudang Singa Sigi Matang amasung matam sangna punna nungsi sanana hingminarakpi wari kya ningsing minabaga loinana iramda Manipur gi apun magi sakta mamadi lamgi ngamkhai ngakminabagi thaudang gi matangda wapam kya phongdok minakre haina All Manipur United Clubs Organization Amukogi Secretary Publicity Laisram Krishna Chandra Khumana Haidi Kanglup Furup kaya na puna khunda minariba iramda Manipur asida sirup furup su amani
Kanglup Furup Kaya Sigi Manunda, Siru Furup Kwaidigi, Masing Yamzadaba, Adugumlava Kanglup Singi Manunda Sali, Aduba Pona Pamlamdam Ima Manipurgi Damak, Aikoi Matam Supada, Hingduna Lakli, Amasum Hinkigani, Apikpa Kanglup Oibanina Kanglup Asina Hiram Kiad, Awab Kia Huyuk Navalay, Loinana, Tamgi, Laita Driba, Hauski Piba Masida Amuke and Awab Kia Mayunari, Piba Masmaglamda Masigi Kanglup Furup Kiagi, Miyamna Soidanamaki Mayuk Naramgani Hadi. Seol Sinahai, Hiram Singa Sibu Koga Nabagi Upai, the Echo Yellow Furup Kanglupunamak, Amatu in a Punchin Imalebaki Damak, Lanteng Minaba, Adukatoigani, Amuko Namatam Super Tamduna Laklibu from Puna Hingminava, Puna Sokat Minava, Puna Tang Minaba, Hai Basida, Equinat Haze, Amadi Wapa machine, Equi Punamaki Amatangai Lambini, Lambia Sida Equi Punamak Minerasi have Wapam Sutamki Hadi, Solasina Aroibada Haidibada, White House Siru Miham Iram the Maniprogi Damak. Seli sungliba amuko na mating oibinaba sieng oina manga sel oina lupa lising taraga manga mating piramle oithau sirugi miyamgi mot sinduna lakpiriba village chairman thoidi so amasum member SD Sinpu bu amuko na taram okliya madi oithau siru miyambu thagat paga loinana ikai khumna busu usati haina amuko gi sir lasina haidi loinana yellow furup kangrup aikoi punamak puna hingminasi puna thengna minasi puna sakot minasi haiba paujel asisu miyamda amuko gi mekai digi pirakli makasa tarakpo ina kangla pawdi gi topu pawm Ccpur da Kuki amadi Zoami ani gi khut thoknaba kungani thoi asok apan nangkhre curfew thamjin khre internet thingjin khre Ngarang numidang Ccpur gi tingkang phai da Kuki amadi Zoami Furup ani gi marakta akan marakta khut thoknarakpadagi miyoi kya asok apan nangkhiba loinana Ccpur district CRPC gi section 144 gi makada mathang sahi gi February 10 phawba curfew thamkhiba loinana tha sigi kunga manga phawba internet service gi athingba thamkhre Thaudok singa sigi matang na press na phangma paw gi matung ina ngarang numidang pung mapalom helakpada Zoami Furup gi miyoi khra laktuna tingkang phai gi khulda leiriba Memorial Stone da Zoami Singi Piral Yungshilakwadigi Kuki Furup ki miyoi yankai tholaktuna irang du horaki tungde Zoami Furup ki miyoi lising amarum laktuna tingkang phai gi ningthau gi khulda thomjilakwadigi tingkang phai gi awang khulda masing yamlabu Kuki sing thomjilakwadigi Zoami gi miyoi mari Kuki gi miyoi ani punna taruk sokpadigi district hospital laikanaki masigi matung numidang pung 10 helakpada Selmed Bridge Thongda nakalani gi marakta nungthomnabadagi akanba khut thoknaduna miyoi kungani thoirom asok apan nangkhibadagi Ccpur RAF masing yamlaba security force na tear gas kapa madi blank fire tawduna irang adu lakshinana bohanaki sera sida Zoami council gi chairman zone ke ngaiti na thadorakpa chirolamana ngasi Zoami council gi atupa mipam ama kauduna ngarangi thawdo adu yaningdaba phongdokre laikhidraba singi Pumpam Singmu Kuki Zo Martyrs Cemetery Thonbai Haina Joint Philanthropic Organization support tawba amasum phunabagi thabak makoina puragani hairaga makoina Kuki Zo haina maming sisinabasi karimata khanadana Zoami ga ayaba yaudana thonkhibani masi Zoami na yaba ngamloi haina su phongdokhi atopa pawmana Ccpur amasum Kangpokpi district leiba school kunga mapan nauna CBSE the affiliation tawrambasi sauna lauktunaba mani MIYC Ccpur amasum Kangpokpi district leiba school kunga mapan manauna CBSE the affiliation tawramlibasi yamna sauna lauktunaba amadi hana yathoklaba khujul thorang amagi makhadani Kuki singi separate administration amagi damak paikhalakpa khongthangni haina Manipur International Youth Center gi coordinator P Parijat ki sirolaman haidi solasina makha taribadi thabak singasi Satakhibada miyoi kaya marum ama sena phamthui haujuk pothorak liba CBSE the affiliation tawramle hairibi school singa sidagi masing hena leiramba yabigi singna basu lairi affiliation gi watho asi awang bathaki inquiry committee am CM laga thigat hangadabani Kuki singna mitei da landaba masum separate administration amagi dama mangjawna thorang yatuna satakhi ibc masina yamna mek senglaba khudam mani CBSE the affiliation tawramlibi school singa sigi manungda bosem amasum kosem hauze affiliation tawduna leiba school kya amas oi yauri kosem the affiliation tawduna leiba school masing taruk aduga bosem the affiliation tawduna leiba school masing na taraga marini affiliation tawbagi satharamliba thabak singa sida CBSE gi affiliation bylaw punamak khongawnari affiliation tawbu matamda state government gi NOC pibigi mathakta Manipur gi kosem amasum bosem the affiliation tawduna lairab school oiragadi school adugi affiliation number ga loinana sahi amada exam thakiba masum pass tawkiba mahiroising akupa worol ama CBSE da tangai fadana
ꯄꯤꯈꯠꯄ ꯁꯪꯉꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ CBSE ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯑꯦꯐꯤꯂꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯕꯣꯔꯗ ꯑꯅꯤꯗ ꯑꯦꯐꯤꯂꯦꯁꯟ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯃ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯦꯐꯤꯂꯦꯁꯟ ꯑꯅꯤ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯀꯨꯟꯅꯤ CBSEꯗ ꯑꯦꯐꯤꯂꯦꯁꯟ ꯇꯧꯁꯤꯜꯂꯝꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯃꯁꯤꯡ ꯑꯁꯤ 19ꯒꯤ ꯃꯅꯨꯡꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ 19ꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ 3 ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ 12 ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯦꯐꯤꯂꯦꯁꯟ ꯂꯧꯔꯝꯃꯅꯤ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁ꯭ꯀꯨꯜ 5 ꯀꯥꯡꯄꯣꯛꯄꯤꯒꯤ ꯁ꯭ꯀꯨल 10ꯗꯤ ꯂꯥꯟ ꯃꯃꯥꯡꯗ ꯂꯧꯈꯤꯕꯅꯤ CBSE न्यू दिल्लीना ऑनलाइन की खुथांग एफिलेशन तौहनबगी पीखिबा अरोइबा लास्ट डेट असि सही सिगी जुलाई 19 तेलबा मतम असिगी मनुंगदा CBSE ना मतौ क्रमना इंस्पेक्शन टीम थारगा स्कूल सिंग असिगी रिपोर्ट लौगिबनो इंस्पेक्शन टीम अदुना लैरमलिबा डॉक्यूमेंट सिंग करमना चेक तौबनो मसिगी मथक्ता स्कूल सिंग असिगी इंफ्रास्ट्रक्चर इक्विपमेंट्स मैन पावर सिंग करमना येंगलगा CBSE न्यू दिल्ली दा रिपोर्ट तौरमलिबनो असिगुंबा फिबा मसिदा CBSE न्यू दिल्ली ना खुदक्ता हाथु एफिलेशन पिछलकबा यामना सिंगने होय मणिपुर लैरिबा तंपाकी CBSE स्कूल सिंगना लमदम सिगी माइरोय सिंगबु लमदम सिगी नाट कल्चर हिस्टोरी अमसुम जियोग्राफी बु खंगनबगिदमा क्लास 8 फावबु मणिपुर बोर्ड की सोशल साइंस टेक्स्ट तमदुना लाखली मसिगी मथक्ता कोसेम अमसुम बोसेम की मणिपुर की सब्जेक्ट पु तमदुना लाखली अदुबु सिंगी लमदम खरददी मणिपुरी तमलोय हाइदुना थिंगबा अमदि टेक्स्ट बुक सिंग मै थाबगी थबक फावबु सतखिबगी थवों क्या लेखि MIYC की सिरोल सिना फोंदोकलिबा वरोलदी नियमलाना CBSE दी एफिलेशन तौरमलिबा थवा सिदा योरमलिबा खुदिंगमकपु थिगतुना सेराक पीगदबनि हाइना फोंदोकलि हाइनसु पाउ सिदा मखातारी